Security ki akanba checksin thourang makhada taranipan suba Lok Sabha ki vote thadanarabasu Jiribam District tadi driver singna lambi thingbagi khongjang chakchili thasi ki tang taramanga da Jiribam dagi security na ngak senduna pukhiba pochai thanna yawba truck singda nongmai kapse lak khibagi thawong adu yaningde thawdok adu da soktuna laikat nariba driver da khidipuron pigadabani amadi makhada security ga loinana ROP matik chana pidriba fawba Imphal Jiribam lambi NH 37 da driver singna ngarang lauthokibagi matung inna ngasi ayok anganbadagi hauduna hariba national highway asida gari sing amatta chathan khidre lambi paring asida chatliba company gi lakpa gari fawba khongjang changsilaba driver singna thattuna halan ki hari thaudok asiga mari lenina driver singna SKTV da phongtorakpagi matungina United Cookie National Army UKNA na driver sigi bathakta sirakliba maral driver singna yabangamloi maramdi ngasi fawbada driver singna puduna laklib potlam sing maitei purup khaktagi nate driver singna purukliba potlam khudingmak Manipur da laiminari batongan tongan purup miyoi singna su sijenari masida community ama khakini haiduna driver singda maral sijilakliba asi handokatabani makhata na asigumba thabak thawong sing asi tawdana ba wafam phongdokladuna mari lenaba authority na su security na ngak senduna puriba gari singda nongmai kapsilakpada natana driver kumta handuna wahang pahong chatharaga isa Nepali ni haidaba fawba chelhan laga nongmaina kapa asi tuminna laifam thokte masida lengak namit ing changdriba fawba bandh asi makhata na chathakigani haina phongdorakli Ban haurisi maram se jiri tu Imphal lambi se aikoina chaliba escort si matik chadaba aropi matik chadaba asisu leire asigi mathaka UKNA na thamlagliba driver sing da maran sijalakliba asi driver isin house me yajaninge maramdi driver aikoina leijari basi community amatagi nate community mayam gini driver aikoina pujari ba polam sing asi Maitai khaltana sisi namanate Maitai Naga Nepali amasung Muslim mayang singba kaya na sisi nariba polam ni asira community amanda da taisun nabi ganu masi akoi yajaning de asi makhata na asi to bidana ba aina media gi thongda appeal tawjari sarkar gi mamai gi su miyeng changhan ni aikoi masida sarkar na miyeng changakri pho aikoi ban si makhata na chatha jagi gani ban si to lemal the locality gari macha masudi khoi thingjade adu national highway 37 lambi Imphal to Jiribam lambi da chaliba gari sing de khoi amata chalan jade makhata na chalan jaroi akoi demand phang di bau koi makhata khongyan ji jenghen jagi gani